Churachanpurda gurung chakadoribra Modi lakpagi sem sabasing thudekuna mai Thokle security ga Phunakhre Prime Minister Narendra Modi na tha asigi tara humdoi dagi tara mari fawba Mizoram amasung Assam da chakani haibagi manung chana tha asigi tara humdoi da pungkhara gi khongsat oirabasu Manipur da lakhuda kangla amasung Churachanpur gi tuibung da leiba peace ground da pangthokadaba mifam da wangalamgani amadi kangla duna lupa crore amaga chari rong gi anouba project sing sangaramgani aduga Churachanpur duna lupa crore tareka sahum henbagi project sing pakhatnaba urep tamlamgani haiduna Manipur lenga ki makhlgi Akanba Mawongda sengot sagatlengai gi cherakta ngarang numidang Churachanpur district ki tungan mafam ahumda Prime Minister khongsakidama lambi gi nakalda yungduna khaba ugi sambal yauna atay leitengi potlam sing thuka yekhaiduna mai Thokle thong asi chatharakhiba khoisaunaraba miyamga security force ki marakta utubatu painaduna kanthaknakhibadanatana yamna chauna khuthongnakhre thodok sing asi thokpadagi district police na central posting galena Erang adu laksinba ngamba pambai puthokuna honakre hairi thodok sing asi gi matangda Churachanpur dagi phangba paw aman hairabada ngarang numidang pung 8 kuntra rom tarakpada khangogdana khoisaunaraba yamlaba miyamna Churachanpur gi new lamka da leiriba Pearson Moon yauna definite amasung bugmol na chingba mafam ahumda Prime Minister gi khongsatkidamak lambi gi nagyat tayungduna khaba sambalgi uchuk sing yauna leitengi potlam sing thuka yekhaiduna lauthoklaga mai thaba haurakibani hairi thodok asi thoktringai gi mamangda ngarang nungthin pung 2 rom tarakpada miyamgi oiba mifam ama Churachanpur da pangthoki hairi mifam aduda saruk yakiba singna handaki Prime Minister gi khongsat asi gi khudong saba makoi gi lusing bani haijaba miyoi kharna maranai Kanaba yenguna union lenga ka lautuna duna thabak thoram sing pangthoknaba honare maram masina tuibongi peace ground changpham da leiba war of memorials da thamlamba ahangba ku sing lokthok hankre loinana me 3,200 dagi chatharaki balan asigi manungda lekhidraba miyoi marfu mapan gi dama makhl amatagi compensation pinabagi wapam yaudre haibaga loinana tha asigi tara humdoi da Prime Minister na wanga lagadaba miyam gi mifam pangthokpham da charu yanabagi dama Churachanpur gi khunja amamda numit ini gi khusuman pigani haibagi wapam phongdoklakle haiduda yaningda phongdoklakle mifam asida Churachanpur da leiba tongan furup singi CSO lusingba singna district asigi miyamgi aningba pambagi mayokta union lenga ka khusamnaduna makhoigi kanaraba thabak tawgadore haiduna asawa phongdokhraba matungda ngarang numidangi thodok sing asi district asigi mafam ahum asida mathang thokpa haurakibani hairi khoisaunaraba miyamna war of memorials da thamduna Prime Minister Narendra Modi unanaba thorang tawkiba ahangba kusing adu karigidamak lauthokibana haiba wahang hangaduna lan asigi manungda leikidaba miyoising adugi mahut sinba kusing adu wall of memorials da thamgadabani haiduna demand tawki aduga Prime Minister na wangangadaba mifamda charugyaba khunja singda numit inigi kusuman pigani harakliba wafam asisu Churachanpur district ki miyambu sel piduna leiba yaba khunja sing oina urakpani haiduna su Akanba Mawongda yaningda phongdoke adu moina makhoi saunaraba miyamna khongsara siga mari lenina sengwat sagatliba sing thukai yengkhaiduna mai thaba haurakpa amasung makhoibu laksinabagi damakta combined force na angamba pambai puthokuna honakhiba adu nakan anigi marakta asok apan yawbagi paw laikide amasung thodok sing adugi damak mifami pun tawbagi pawsu official oina pangba ngamkhitri hairi Prime Minister Narendra Modi bu Manipur miyamna haraute amna oktuna Manipur da santi purakpa yaba lambi ama pibiramu haina thamoi sengna haijase MP Sanajawa Bharat ke Prime Minister Narendra Modi na September 10 da Manipur da lakadoriba ase Manipur miyamna haraute amna okse Aihaki maikidagi su Prime Minister shubu haraute amna okani haina Rajya Sabha gi MP Lesemba Sanajawa na phongdokre wafam masi ngarang Imphal gi Palace compound da leiba Rajya Sabha gi MP Lesemba Sanajawa gi mayumda pangthokpa pawmi singa unaba amada mahangna phongdokibani mahangna makhatana pawmi singda hai Prime Minister na Manipur da lakadoriba sida mahaka udaduna state asida haukiba 2012 gi May 3 na thokiba Erang asina lamdam asigi miyamgi awa anagi manit adu ngasi phawba koktuna leiri maduna Prime Minister na Manipur da lakadoriba si ekhoigi ning thungdaba awaba kaya tabigani yengbigani haiduna lakadoriba asi ekhoi pumnamaki laiba phabani miyamna PM ga haktengana unaduna miyamgi ningba thungdaba ekhoi miyamna awaba nangliba amade awa ana kaya mayoknaduna leiriba asi Prime Minister gi maphamda marik subna phongdoknabagi tanza adu loba chungani handak Prime Minister na Manipur da lakadoriba asi Manipur miyamgi awaba pumnamak kokhanba ngamba miyoi ama yamna
ꯇꯥꯡꯅ ꯂꯥꯛꯄꯅꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯃꯗ ꯊꯕꯛ ꯑꯃꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯣꯛꯄ ꯌꯥꯕ ꯇꯥꯡꯅ ꯂꯥꯛꯄ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯒ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯌꯥꯝ ꯍꯥꯏꯅꯤꯡꯕ ꯄꯦꯟꯗꯕ ꯂꯩꯕ ꯀꯌꯥ ꯊꯃꯣꯏ ꯁꯦꯡꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯗꯨꯅ ꯇꯨꯡ ꯀꯣꯏꯕ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯂꯝꯕꯤ ꯑꯃ ꯄꯤꯔꯝꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯄꯤꯕꯤꯔꯝꯅꯕ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯆꯩ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯄꯦꯟꯗꯕ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯨꯡ ꯀꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ PMꯒꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯤꯕꯤꯔꯝꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯔꯛꯈꯤ ꯅꯦꯁꯅꯦꯜ हाईवेसिंदा फ्री मूवमेंट लेट्रिब फाउबा PMना मणिपुर थादोक्लगा चपीखिगनु प्राइम मिनिस्टर नरेंद्र मोदी की मणिपुर की खोंगसत तरामना ओकले हाइना थवाई मिरेन मणिपुर की वाइस चेयरमैन W नागेश्वर की चेरोल अमन फोंदोरकले चेरोल असिना मखा तरादुना हाई मणिपुर की नेशनल हाईवेसिंदा लेबाकसिगी मियामना चटनिंगबा मतमदा चटपदा फ्री मूवमेंट ओइना चटपा याद्रिबा फाउबा प्राइम मिनिस्टरना मणिपुर थादोक्तुना चटपीखिगनु मणिपुर की अपुनबगी सक्तमदा सिंगनारकपा खुदिमक इंडिया लेंगांगना मायोंगनगनि हाइना मणिपुर मियामदा लाक्थोकपिरमु कुमजा लिसिंग अनि कुलहुमदोइगी मे अहुंगी ममांगदा ओइरंबा मणिपुर की तंगदु लेताबा इंग तप चिकपा पुंसी अदु हंजिले हाइबगी अचेतपा वाफम PMना मणिपुर मियामदा लाक्थोकपिरंबगी फिरेप लौदबा तारबदी मणिपुरदा लाक्तबा अदुम लाक्तबना फै मणिपुर मियामना प्राइम मिनिस्टरदा करी थाजबा थमगी हाइबदु खंगना थबक तोबियु हाइरे CP राधाकृष्णन ngasi India ki 15 suba vice president oina wasak lauragani tha asigi mapanda pakthokiba vice president gi mikhanda mai pakraba NDA gi mirap CP Radhakrishnan ngasi ayukta New Delhi gi Rashtrapati Bhavan da India ki 15 suba vice president oina wasak lauragani CP Radhakrishnan bu president Draupadi Murmu na wasak lahongani haidei vice president gi wasak lobagi thoram asida saru yana bagi damak luling NDA gi senior lusingba singda chepau pikre adubu thoram asida opposition oiba INDIA gi lusingba singdi saruk yagadra haiba khangma ngamdrei CP Radhakrishnan vice president gi mikhanda board chamri ka yankhai thoi fanguna opposition ki candidate Supreme Court ki hanagi Justice B Sudarshan Reddy bu maitiba pikibani vice president gi mikhala tuda parliament ki house animakta MP Chatreka marphu mathoi lebiki manungda MP Chatreka humphutare na bothadake masigi manungda ballot Chatreka yankhai thoi ballot oike amasung ballot 15 na invalid oike makhlgi mangoina na NDA gi mirep oiba Radhakrishnan da MP Chamriga kuntare na sogatke adubu mikhal loiraba matungda YSRCP gi lawmaker 13 na Radhakrishnan bu sogatke haina phongdorake 13 asi tharaga CP Radhakrishnan na phangani khalamba bot masing adudagi bot 13 hengatna phangke masina maram oiraga opposition oiriba INDIA dagi cross vote khara lakhibara haibasi miyamna ngangna rakhibani nakalamarom vice president oina wasak logadaba CP Radhakrishnan na ngarang Maharashtra gi governor gi famdagi resign tokhibaga loinana governor gi office thadokre mahaki mahuta Maharashtra ki governor Thodang ase Gujarat ki governor oiriba Arshia Devabhatana additional staff oina puragani haire Gujarat ki governor Devabhata kumja lising ani 15 gi August gi kumja lising ani 18 gi July fauba Himachal Pradesh ki governor oina thopuramba misakni kumja lising ani 18 dagi haugna Gujarat ki governor oina thopuduna lakhibani mahakna governor Maharashtra ki governor oina additional charge oina pugadoriba se kayam kuina pugadoribano haibadi khangma ngamdrei ngasi CP Radhakrishnan wasak logodoriba vice president gi pham ase India gi oina ani suba khwaidigi wangba parliament ki post ni hanadagi hauna vice president oiriba misak aduna Rajya Sabha ki chairman gi thodang su puduna lakhibani मिखलगी मांगोइना RJD की लुसिंगबा अमा कापसुना हालमले बिहार चही असगी नवंबर थादा पांगथोकनबा थौरांग तौरिबा बिहार गे एसलंबी मिखल नक्सलपगा लोइना पॉलिटिकल पार्टी सिंगना मिखल की दमक सेम सानरक लिंगै राष्ट्रीय जनता दल RJD की बिहार की लुसिंगबा राजकुमार रायबु मसक ममिंग खंगदबा मियोय अनिना बिहार की कोटनुंग पटना दा कापसुना हालमले हाइरे थौदोक अदु ngarang numitang patna gi Chitragupta da leiba Munachak area da thokibani Rajkumar Rai asi Raghopur AC dagi mirep oina mikhal asi thenganaba sem sariba misak amane police na phongdorakhibada Rajkumar Rai bu halamba masak khangdaba miyoi ani adu tiuba humbagi thabak chathari mihat asi lamgi oiba sayetnaba ama mari leinana chatharakhiba thawong oigani chingnari Rajkumar Rai asi lamga mari leinaba business tawba misak amane haike thawdok
थोकफम मनाक्तगी फंगबा CCTV की फुटेजता मसक खंगदबा मियोय अनि अदु चेनकी अदुबो हौजिक फावबगी ओइनदी कनानो हाइबा खंबा ngamdri हाइरि।